ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤꯕ ꯃꯣꯗꯤꯅ ꯀꯥꯡꯄꯣꯛꯄꯤꯗ ꯖꯦꯑꯦꯟꯕꯤꯒꯤ ꯕꯤꯜꯗꯤꯡ ꯁꯪꯒꯥꯗꯨꯅ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯕꯨ ꯊꯥꯒꯠꯈ꯭ꯔꯦ꯫ ꯃꯤꯇꯩ ꯃꯩꯇꯩꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯕꯒꯤ ꯁꯤꯠ ꯅꯥꯟꯕ ꯂꯝꯕꯤꯗ ꯈꯨꯔꯧ ꯑꯣꯏꯔꯝꯕ ꯖꯁꯃꯦꯟꯒꯤ ꯁꯔꯨꯛ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯄꯤꯇꯤꯁꯟꯒꯤ ꯖꯁꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯄꯦꯔꯥ 17(3)ꯗ ꯄꯤꯈꯤꯕ ꯗꯤꯔꯦꯛꯁꯟ ꯍꯥꯏ ꯀꯣꯔꯠꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯔꯦꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯀꯥꯡꯕꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯒꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯂꯕꯁꯨ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣꯅ ꯆꯣꯡꯊꯣꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯒꯅꯤ꯫ ꯀ꯭ꯔꯤꯁꯅ ꯇꯣꯝꯕꯤ ꯃꯣꯔꯦꯗ ꯀꯨꯀꯤꯁꯤꯡꯅ ꯁꯥ ꯀꯛꯐꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁꯥ ꯂꯩꯕ ꯆꯪꯂꯨꯔꯕꯗꯤ ꯂꯨꯄꯥ ꯂꯥꯈ 2.5 ꯐꯥꯏꯟ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯅꯠꯇꯅ ꯀꯨꯀꯤꯁꯤꯡꯅ ꯍꯥꯡꯕ ꯍꯣꯇꯦꯜꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯔꯤꯒꯨꯝꯕ ꯆꯥ ꯊꯛꯄ ꯊꯦꯡꯅꯔꯕꯗꯤ ꯂꯨꯄꯥ 3,500 ꯐꯥꯏꯟ ꯂꯧꯏ꯫ ꯃꯍꯩꯔꯣꯏ 38,351ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏ ꯀꯌꯥ ꯏꯔꯩꯕꯥꯛ ꯀꯟꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯕꯗꯒꯤ ꯑꯦꯛꯖꯥꯝ ꯊꯥꯗꯕ ꯌꯥꯎꯔꯤ꯫ MIYC MTU ꯃꯩꯇꯩꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯕꯒꯤ ꯃꯥꯌꯣꯛꯇ ꯑꯟꯁꯝꯅ ꯂꯦꯞꯂꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ STDCM ꯄꯥꯎ ꯁꯨꯒꯥꯏꯅ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤꯕ ꯃꯣꯗꯤꯅ ꯀꯥꯡꯄꯣꯛꯄꯤꯗ ꯖꯦꯑꯦꯟꯕꯤꯒꯤ ꯕꯤꯜꯗꯤꯡ ꯁꯪꯒꯥꯗꯨꯅ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯕꯨ ꯊꯥꯒꯠꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯔꯒ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯩꯇꯩꯗ ꯑꯣꯟꯁꯤꯜꯂꯒ ꯑꯇꯝꯅꯅ ꯆꯠꯊꯔꯛꯂꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯈꯥꯏ ꯇꯥꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯋꯥꯍꯔꯂꯥꯜ ꯅꯣꯕꯣꯗꯤꯌꯥ ꯕꯤꯗ꯭ꯌꯥꯂय 12 ꯁꯪꯒꯥꯕꯗ ꯀꯥꯡꯄꯣꯛꯄꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯈꯣꯔꯖꯥꯡꯈꯨꯜꯗ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯖꯦꯑꯦꯟꯕꯤ ꯁꯦꯅꯥꯄꯇꯤ 2 ꯀꯥꯡꯄꯣꯛꯄꯤꯒꯤ ꯄꯔꯃꯦꯅꯦꯟꯠ ꯁꯦꯟ ꯕꯤꯜꯗꯤꯡ ꯁꯪꯒꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MP ꯗꯥꯛꯇꯔ ꯂꯣꯔꯍꯣ S. ꯐꯣꯔꯖꯦ, ꯁꯥꯏꯇꯨ ACꯒꯤ MLA ꯍꯧꯈꯣꯂꯦꯞ ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯃꯍꯦꯁ ꯆꯧꯙꯨꯔꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯇꯤꯟꯈꯤꯕ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯤꯌꯥꯝꯅ ꯖꯦꯑꯦꯟꯕꯤ ꯑꯁꯤꯕꯨ ꯀꯥꯡꯄꯣꯛꯄꯤꯗ ꯄꯨꯔꯛꯄꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯒꯤꯗꯃꯛ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯥꯡꯄꯣꯛꯄꯤꯒꯤ ꯖꯦꯑꯦꯟꯕꯤ ꯑꯁꯤ ꯉꯔꯥꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯚꯔꯆꯨꯑꯦꯜ ꯃꯣꯗꯇ ꯁꯪꯒꯥꯕꯗ ꯌꯥꯎꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯖꯦꯑꯦꯟꯕꯤ ꯍꯥꯏꯔꯤꯕ ꯃꯍꯩꯁꯪ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯍꯩꯁꯪꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯩꯇꯩꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯕꯒꯤ ꯁꯤꯠ ꯅꯥꯟꯕ ꯂꯝꯕꯤꯗ ꯈꯨꯔꯧ ꯑꯣꯏꯔꯝꯕ ꯖꯁꯃꯦꯟꯒꯤ ꯁꯔꯨꯛ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯖꯁꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯄꯦꯔꯥ 17(3)ꯗ ꯄꯤꯈꯤꯕ ꯗꯤꯔꯦꯛꯁꯟ ꯍꯥꯏ ꯀꯣꯔꯠꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯄꯨꯟꯕꯒꯤ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯇ꯭ꯔꯥꯏꯕ ꯑꯃꯣꯡ ꯇ꯭ꯔꯥꯏꯕ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁꯅ ꯃꯦ 19, 2013ꯗ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯅꯕꯒꯤꯗꯃꯛ ꯔꯤꯀꯃꯦꯟꯗ ꯇꯧꯔꯛꯅꯕ ꯈꯪꯍꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯖꯔꯛꯈꯤꯕ ꯄꯤꯇꯤꯁꯟꯒꯤ ꯋꯥꯌꯦꯜꯗ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯩꯔꯝꯕ ꯖꯁꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯁꯔꯨꯛ ꯉꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯅꯕꯒꯤ ꯁꯤꯠ ꯅꯥꯟꯕ ꯂꯝꯕꯤ ꯎꯔꯗꯨꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯃꯃꯥꯡ ꯆꯍꯤ 2023ꯗ ꯔꯤꯠ ꯄꯤꯇꯤꯁꯟ ꯁꯤꯚꯤꯜ ꯅꯝꯕꯔ 229 ꯑꯣꯐ 2023 ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯄꯤꯇꯤꯁꯟ ꯑꯁꯤ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯨꯇꯨꯝ ꯆꯨꯔꯥꯃꯅꯤ ꯃꯩꯇꯩꯅ ꯂꯨꯆꯤꯡꯂꯒ ꯃꯦꯝꯕꯔ 8ꯒ ꯄꯨꯟꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥꯃꯛ ꯌꯥꯎꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯍꯤꯜꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ꯫ ꯋꯥꯀꯠ ꯑꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇꯤꯡ ꯆꯤꯐ ꯖꯁꯇꯤꯁ M.B. ꯃꯨꯔꯥꯂꯤꯙꯔꯟꯒꯤ ꯕꯦꯟꯆꯅ ꯂꯧꯈꯠꯂꯒ ꯋꯥꯌꯦꯜ ꯆꯠꯊꯔꯕ ꯃꯇꯨꯡ ꯃꯥꯔꯆ 18, 2023ꯗ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯖꯁꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯄꯤꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯣꯔꯦꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯀꯥꯡꯕꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯒꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯂꯕꯁꯨ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣꯅ ꯆꯣꯡꯊꯣꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯒꯅꯤ꯫ ꯀ꯭ꯔꯤꯁꯅ ꯇꯣꯝꯕꯤ ꯃꯣꯔꯦꯗ ꯀꯨꯀꯤꯁꯤꯡꯅ ꯁꯥ ꯀꯛꯐꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁꯥ ꯂꯩꯕ ꯆꯪꯂꯨꯔꯕꯗꯤ ꯂꯨꯄꯥ ꯂꯥꯈ 2.5 ꯐꯥꯏꯟ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯅꯠꯇꯅ ꯀꯨꯀꯤꯁꯤꯡꯅ ꯍꯥꯡꯕ ꯍꯣꯇꯦꯜꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯔꯤꯒꯨꯝꯕ ꯆꯥ ꯊꯛꯄ ꯊꯦꯡꯅꯔꯕꯗꯤ ꯂꯨꯄꯥ 3,500 ꯐꯥꯏꯟ ꯂꯧꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯃꯣꯔꯦꯗ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯒꯅꯤ꯫ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯅ
इरैबाक भारत लांदारकलबसु स्पेशल कमांडो सिंगना मंगल थाना चोंथोक्तुना लांथेंगनगनी हाइना स्पेशल कमांडो की एसपी ओइरिबा टीएस कृष्ण तोंबीना फोंदोक्रे वफम असी ngasi पाउसी असिगा स्पेशल कमांडो की एसपी की थौपुदुना हौजे हौजे मोरेदा लेरिबा टीएस कृष्ण तोंबीगा वारी सानाबा मतमदा फोंदोखिबने अतोप पाव अमदा महिरोय लिसिंग कुंथ्रा माथोयगा चहुम यांखै माथोयना सरुक यादुना कोसेमना लौबा क्लास 12 एग्जाम मसीदगी हौख्रे एग्जाम असी मपुंग फाना पांगथोकपदा चिंग अमसुंग तंगी सीएसओ महिरोय लुप अमदी स्टेक होल्डर पुनमंगना थौदांग लौमिनसी अश्विनी कुमार काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेमना लौबा चाही असी क्लास 12 हायर सेकेंडरी एग्जामिनेशन ngasi ayu pung 10 dagi state asigi district 13 da punna exam center chamaga 13 da hौख्रे आर्ट साइंस अमदी कॉमर्स स्ट्रीम की अपुनबा महिरोय लिसिंग कुंथ्रा माथोयगा चहुम यांखै माथोयना एग्जामिनेशन असी थागदौरी तमगी ओइना इम्फाल वेस्ट डिस्ट्रिक्ट अपुनबा महिरोय लिसिंग 10 गा चमापन कुंथ्रा हुमदोय अमदी चिंगी ओइना चुचानपुर डिस्ट्रिक्ट अपुनबा महिरोय लिसिंग 2 गा चहुम गा निफु तरेत ओइदुना महिरोय मसिंग ख्वाइदि यामना एग्जाम थाबा डिस्ट्रिक्ट सिंग ओइरे स्टेट असigi ओइरिबा लॉ एंड ऑर्डर की फिबम येंगदुना सेक्शन थौरांग सिंग पाइखटपा लेरे एग्जामिनेशन असिबु मपुंग फाना पांगथोकपना सिंग अमसुंग तमगी सीएसओ महिरोय लुप सिंग अमदी स्टेक होल्डर पुना मना थौदांग लौमिनसी हाइना कोसेमगी सेक्रेटरी की एस अश्विनी कुमार ना अपील तौरकले बुपुरादा लेबा काउंसिल असिगी लोइसंग ngasi पाउमिसिंग उनबा अमदा सेक्रेटरी अश्विनी कुमार ना हाई फेजोल डिस्ट्रिक्ट याउदना चिंग अमदी तमगी डिस्ट्रिक्ट 13 दा पुन्ना एग्जाम सेंटर चामगा 13 क्लास 12 की हायर सेकेंडरी एग्जामिनेशन सेंटर असी ngasi हौबनी चिंगी डिस्ट्रिक्ट सिंगी ओइना अपुनबा एग्जाम सेंटर पुन्ना 13 नी अदुगा तमगी ओइना 15 नी मसिदा आर्ट साइंस अमसुंग कॉमर्स स्ट्रीम दा नुपा अमदी नुपी की अपुनबा महिरोय लिसिंग 13 गा चहुम गा यांखै माथोयना एग्जाम असी थागनी अतोपा पाव अमदा महिरोय कया इरैबा कनबने हेना लुमना लौखिबदगी एग्जाम थादबा याउरी MIYC MTU हाइरिबा पाव असी पांडम न्यूज़पेपर दगी लौथोकसबने काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेमना लौदुर ngasi हौरिबा क्लास 12 एग्जाम अमदी बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम अमसुंग CBSE na lauduna pangthokadaba class 10 examination 2024 da mahiroy kiya ama laibak kanbagi khulngakpagi thaudang na hena lumna laukhibadagi exam thaba yaudre habagi pausing leiri haina Manipur International Youth Center amadi Maitai Tribe Union na punna thadrokpa serol ama na phongdole serol sina hai aikhoigi school college tamdiba mahiroy isil inaw kiya na exam sing asi yaudana ireibak kanbagi thaudang na lumna lauriba asi maraibak majati bu hena lumna laukhibanani ngasi lamdam asina lan ga manaba saktam ama mayok na duna leirakpa mahi masing tambagi saktam dasu asoba saitheng ama piduna lakle mahausa gumna February thadagi April thakhai phawba asi maru oina class 10 asung 12 ki exam season oiduna lakhibani matam masida harau kumai amadi ban blocket तौनदबा हाइना सुयानादुना लाखिबने अदुबु लैबा कनबा अमदी इफ्रुप इजाति कनबा हाइबसिना ममांगदा थमलगा पुनमक तुंगोइनबा यादबदगी फिबम अमा लाखले करिगुम मतमदा लैबाक मियांग येंगलगा खोंजंग कया संसिनदबा यादबगी फिरब लौदुना लाउथोरकलिबा असिसु लाले हाइरुबा याबा नते लमदम असिगी महिरोय सिंगी ख्वाइदगी मरुएबा एग्जाम सिंग असिदा अयत अपन अकी एखंग याउदना पांगथोकपदा ख्वाइ पुनमना अचौबा थौदांग लहनिंगी लैबाकी ओइरकलिबा मतम मतमगी फिबमदा याददुना मियांगी खोंजंग इहौ सिंगी मथौ तारगलबसु महिरोय सिंगी एग्जाम सिंग असिगी येंगबिरगा चंगसिनगदबा खोंजंग सिंगी फिरेब लौबदसु मथौ ताई महिरोय अमगी पुंसीदा क्लास 10 अबसि अहानबा फर्स्ट वर्ल्ड वार ने हाइरिबनी क्लास 12 असिना सेकेंड वर्ल्ड वार ने हाइनै मणिपुरदा लेरिबा CBSE स्कूल सिंगी ओइना क्लास 10 दगी 12 फावबदी फेब्रुवारी 13 दगी एप्रिल 2 फावबा एग्जाम पांगथोकली कोसेमगी ओइना फेब्रुवारी 18 दगी मार्च 19 फावबा लोइनना बोसेमगी ओइना मार्च 13 दगी एप्रिल 9 फाव पांगथोकनी अतोपा पाव अमदा मितैना ST लिस्ट चनबगी मायोक्ता अनसमना लेबलकपा लाइबक थीबनी STDCM हारिबा पाव असि पांडम न्यूज़पेपर दगी लौथोकसबनी शेड्यूल ट्राइब डिमांड कमिटी ऑफ मणिपुर SDCM ना मितै मैतैबु ST लिस्ट चन्नबा तालिबा डिमांड असिगी मायोक्ता यानिंगदबा उत्तुना ऑल नागा स्टूडेंट एसोसिएशन मणिपुर अनसमना हौखिबा चैचत 13 मणिपुर की गवर्नर दा मेमोरेंडम पीदुना तक्सिनखिबगी थोंग अदुमक लाइबक थीबनी हाइना SDCM na thadorokpa cherol amana phongdorokle SDCM की पब्लिसिटी सेक्रेटरी एन देवेश्वर ना thadorokpa cherol amada yalhau phurup mitai maitai na taliba ST state asi India की constitution की matung inani India lenga na phurup amana ST list chanabagi damak chana kalon sing semli modality sing amadi criteria sing suba mathau tari phurup amana ST da chanba yai natraga yade haibasi India lenga na lepchagadabani mitai mitai na ST state phangna ba taliba asi social states natraga puwari da hana sunglai
ꯂꯩꯔꯝꯗꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯟꯕ ꯅꯠꯇꯦ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯁꯨ ꯅꯠꯇꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯂꯦꯞꯆꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯟꯁꯝ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯩꯔꯕꯗꯤ ꯃꯁꯥꯒꯤ ꯃꯐꯨꯔꯨꯞꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯩꯉꯥꯛ ꯐꯪꯅꯅꯕ ꯇꯥꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯒꯤ ꯃꯍꯨꯠꯇ ꯏꯁꯇꯦꯠ ꯂꯩꯉꯥꯛꯇ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯆꯒꯗꯕꯅꯤ꯫ ASTDCMꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤꯗꯤ AST ꯂꯤꯁꯇ ꯍꯥꯟꯅꯗꯒꯤ ꯆꯟꯗꯨꯅ ꯂꯩꯔꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯐꯨꯔꯨꯞ ꯑꯗꯨꯅ ꯐꯪꯂꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯊꯤꯡꯖꯤꯟꯕ ꯅꯠꯇꯦ꯫ ꯂꯨꯞ ꯑꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯃꯩꯇꯩ ꯃꯨꯠꯈꯤꯗꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯆꯩꯉꯥꯛ ꯑꯗꯨ ꯐꯪꯅꯅꯕꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯄꯤꯔꯛꯂꯤꯕ ꯁꯤꯡꯅꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯃꯩꯇꯩꯅ AST ꯁ꯭ꯇꯦꯇꯁ ꯐꯪꯅꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯤꯗꯅꯕ ꯑꯥꯄꯤꯜ ꯇꯧꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫